Supreme Court के राय अमना Minister Thonawjam Shyam Kumar Minister ओइबदगी सीज तौख्रे अमदे Manipur Legislative Assembly दा चंगबदा थिंगबा थमख्रे Matam kuina lambi semjin ba loisindabadagi Khurai 10 seat lambi thingduna khongjing changsankhre Amadi MLA Kunithoi gi matangda Bengaluru Hotel mamangda khongjang changsangkhiba Congress ki leader Digvijay Singh police na changhan khidre amadi police custody da thamjinkhre Krumzare Times of Manipur ki Manipuri pawmi ang tabiri ba myam putumakpo ASHAPRIYA na taram nokchare ngasigi maru pawsing machakhaina pizare Supreme Court ki rai amana Minister Thonawjam Shyam Kumar Minister oibadagi sees tawkhre amade Manipur Legislative Assembly da changboda thingba thamkhre Minister Shyam Kumar gi mathakta Congress ki K Meghachandra amade Fajur Rahman na tharakhiba disqualification case amagi matungda ngase Supreme Court na rai asita khibane Panmayai Minister T.A. Shyam Kumar Lisingani Taratret ki Mikhalda Congress ticket gi Andro Kendra gi mihut oina karaklaba matung BJP da changlakhibane Congress ki maikai dagi Shyam Kumar asi Constitution gi 10th schedule gi mayoktani haina mahaki mathakta case ama thangalakhibane T.A. Shyam Kumar BJP na luchingba government da Municipality and Administration Housing and Urban Development Mahud Town Planning Forest and Environment Horticulture and Soil Conservation gi thaupuri bane Matam kuina lambi semba loisindabadagi Khurai 10 seat lambi thingduna khongjang changsinkhre ngasi ayu angan badagi hauduna lambi da lamdam madugi masing yamlaba miyoi kaya tholaktuna lambi thingbi khongjang changsinkhe lambi thingbana maram oiduna achara wog singda khudong chadaba mayoknakhe khongjang aduda sarukya kiba miyoi amana phongdolakpada lambi asi sembi dabana maram oiduna accident thokpagi chang hengalakle mamangda su Khurai kendra ge MLA Laisangthem Susindronda haijakhibasu tabidre Maramaduna lambi thingbagi khongthang asi lokhalakpane lambi asi lamdam asigi miyamgi khanbiraga atuba matamda semjinbiyu haina phongdolakhi Bharat mission ga mas luma nanbagi marak sida akoi swai sida tana handaki laibe BJP sarkar jina upun bijeraga akoi je na eki angang mayam ama hanu hana mayam ama hat kadbi mongda sahi tara je he irang tokdribok ta daba aduna ngasi je hongnorubu naidana miyam jina tholaga Sigi mamangda uriba lambije atubada ngasi nongni sida sembiu natragadi akoi matam kaktana mafam ji thingjanjagane haiba adugi wakhal londu ngasi mayam je hongnam naidana tholaga lambije thingibani Madhya Pradesh ki Bengaluru da laiba hotel amada Congress tigi resign tawduna BJP da yaukraba MLA Kunithoi gi matangda hotel mamangda khongjang changsingkiba Congress ki leader Digvijay Singh police na changhan khidre police na farba matung Digvijay Singh police custody da thamkhre panbayai Kamal Nath na luchingba Congress government dagi resign tawkraba matung Congress government hauzik aruba fibam da laidibane resign tawkraba MLA Kunithoi asi BJP na namduna farba matung hotel asida fazinduna thamle haina maral siri Amaromda video kharada MLA Singh asi masana yana BJP da changjarakpani haina claim dawri Manipur gi ningthau Laisemba Sana Jaubana Rajya Sabha gi member oibagi matangda chayet nariba sigi maikai kayadagi yaningba amadi yaningdabagi mol phongdoknarakpa leptre Khurai coordinating committee gi maikai dagi su Laisemba Sana Jaubana lemjaningai oiraba iningthau gi khubamda famna mainland India gi rajniti da khongda duna Rajya Sabha gi member oigani haibu wafam ase yamongningai oiraba wafam amane Laisemba Sana Jaubana ningthau gi khubam thadok lamlaga MP oikibada karisu akaiba leite maramasina ining thawna lawriba khongfam asi amuka tin yothaduna khantharaba tungda khongfam asi handokpiyu haina appeal tawrakli ining thawse yamna lemna kogi Japan ining thawna Spain leiba damaina ining thawna leibiu yaudaba yadre haigana lakliba tang kudre haibadi tang kuntroki mamangda ining thaw khubam thadokpiyu aduga lemna magi to yawbum thawba MP de yobigo ining thawna haidi ining thaw lechama sana jawbon yawbodi akoi yajandi tungidamta khalaga ining khofamche hantokpiyu haina hajani Nakalamaromda Laisemba Sana Jaubana lawrakliba khongthang asibu saugatladuna Tangkhul Nagalong gi maikai dagi harau tayam phongdorakle
ngarang Ukhrul headquarters ta pangthokiba paugi mifam amada TNL gi president Hopkinson A Simre na haikibada leibak amagi ningthau ama oina miyam gi seba tawbusu Rajya Sabha gi member ama oina miyam gi seba tawbusu chap manai Leisemba sana jawbuna lawrakliba khongthang asida TNL gi maike degi su harautiam bufongdokli haina mahang makhata ki Manipur gi agoi gi merger of Manipur madu gi ayabuni ainisu keno tawdraina mi miyamna nungaita bisu phongthoknai adubu madu complications maduda leba intricacies polemics maduda controversies miyamdo ai madudi toithokna detail oina di madudi ai haiwangamde adubu misak ama oina magi afabado magi nungsi haiba adu yangmada koina nungsiba yaba yamna nungsiba misak ama oina ma karadi phagni haibagi adum comment pijabwani ekhoi marakta imphal lakrabdi magi yum dasu adum koira raga ekhoi yam nungaina adum relation se pilap tona raga le aduna handak asida ma nangamrabdi ma Rajya Sabha candidate ma waini hasidi ai tangkhul chief association gi site ta egi view da ai personal view waina mabu aidi karabdi ekhoi miyam si amuga development ra kri kri ekhoi chawkhat pa kri gumbadi ekhoi tangol su maide su lenmak asi ekhoi tribal gi tamak su phagni habsi egi wakhandal le Ningthau sana zawbana matam sanglaba puwari bu nathairamlaga Rajya Sabha gi mikhal gi mirep che pisinba se lamdamasi ki khwaidagi laibak thiba khongthang ni haina All Manipur Ethnical Socio-Cultural Organization athadorokpa cherol amana phongdorokle cherol aduna makha taraduna laingaklon gi safuna ningthau gi sakti khara mangkrabasu loina mangbonate ningthauna laukhalakliba khongthang asina culture amadi tradition manglakpa yabagi mipaiba leire haire Nakalamoromda haukiba tang tara tarukta utra sanglenda pangthokiba thangta loisangi mifamna ningthau leisemba sana jawbuna laurakpa warep khudingmakta sana konung thangta loisang amadi masika chatminariba singna thaudang lawmina wa haina warep lawre haina thangta loisang sana konungna thadorokpa cherolamana hairi Novel coronavirus natraga COVID-19 na leiba kaya sandorokpa sida Manipur state asida su cheksin thaurang oina Manipur Health Services ki instruction matung inna Manipur state asigi lairiba district singda cheksin thaurang paikhalakpagi manung chana Jiribam district asida su detection camp February gi tang ani dagi hangduna amade infrared gun thermometer sijanaduna mapal lamlomdagi Manipur state lomda changlakpa miyoi singbu screening tawbagi thabak mapung fana chathari amade Coronavirus na nabani haina chingnaba miyoi sing amata thengnadre amasung miyoi lising manga rom screening tawkhre hairi Hiramasigi matangda Chief Medical Officer Dr. E. Ikendro Singh na phongdorakpada Jiribam district asida Deputy Commissioner amadi Directorate ki meeting makhada Jiribam da novel coronavirus natraga COVID-19 gi matangda awareness kya pangthokre amasung staff waliba sigi matangda Directorate Office ta che thaduna haijakre haina phongdoke Loinena Jiribam gi CMO doctors amadi staff singna kanna honaduna novel coronavirus natraga COVID-19 dagi ngakthokna honari haina haiki gumba adu ngasi bo akoi masi kanna sathajari akoi jifogda sarangna 5000 gumba screen tawre sida foreigner khar su yaukre adu jifogda di akoi suspected case di akoi thengnajadri Kairang Khumido Gram Panchayat ki Pradhan Chesabam Narjumanna Haingang Hanjinda Laiba Ibudo Bakhang Bagi Lining Laison Pangthokpa Yaroi Haina Phongdolokpasi Laibak Thibane Cherola duna makha taraduna phongdokiba wafamasi furup amabu singnaba manba amade hullaga ngangba si matungda phongdokpirakanu haide Regional Institute of Medical Science RIMS Ministry of Health Services and Family Welfare na hangduna lairiba post sing mensinaba pautak piraklabasu RIMS ki director na Norm Singh ngakna appointment tawdre haina People's Action for National Democratic Movement pandamna thadorokpa cherola manamaral sirakle cherola duna makha taraduna asoibana pik thalaba mayamase khangdoknaba RTI thakrabasu thama henjilaklaba fawbuda
पाउखुम पिरक्ट्रे हाइरे हौखिबा तांग तरा तरुकता CPI ताउथोंग ब्रांच की चाही की कॉन्फ्रेंस अमा लमसांग कैथेलदा पांगथोक्तुना ताउथोंग एरिया के CPI ऑर्गेनाइजेशन अमसुंग राजनीति की थबक कनखतनबा अमदी मियाम के चौखत थौरांगदा हेनबा मिथिंग चंगनबा वारेप लौरे हाइना CPI मणिपुर स्टेट काउंसिल के असिस्टेंट सेक्रेटरी M जोय कुमार लुवांग थादरपा चेरोल अमना खंगलकले ngase yu phone ke ba pauche singda kari kari maru pau yaw ke ba ge habdu myam puna khaminase lamjingba times koirengai airfield yengsingkhre covid-19 amaram oiraga inner line permit issue to lep lagane chief minister jasat khulgi yum kaya mai chakibana miyoi kaya awawa mayoknare covid-19 india da nauna miyoi ama sikre manipur da covid-19 positive oiba leitri ahanbo oina artist amabu JNMDA gi director oina khalakre jasat village ki thogdokta security singna yengduna laikiba laibak thibani amuko Sangai Express Manipur COVID-19 positive oiba mi ama fawba leite chingnaba amasu swine flu positive oire ILP gi permit pi ba lep lagani kangla manung changba su thingkhre India da confirm case chamuga kuntra taret sibana ahum sure malem gi oina confirm tawba lakama lising marifu mapan chatruka marifu humdoi sikhibana lising taret chamanga ga tara humdoi पोकनफम चसाता खुलनी की मरक्ता उंखत नरंबदु हौजिक्ति महौसागी फिबम दा हंजिलकले चीफ मिनिस्टर कोइरेंगई एयरफील्ड की AR लौथोकलगा मफम असिदा मियाम की थबक सिजिनगने इंडिया दा कोरोना वायरस नसीबा मी अहुम सूरे कंफर्म केस मसिंग चामगनी फुयोरे प्राइवेट लैबोरेटरी सिंग द सू लेना असिगी टेस्ट तोबा याहनगदोरी कोविड-19 ILP पास पीबा अप्रैल 15 फाउब लेपख्रे अवांग नोंगपोक्ता ओइरिबा कोविड-19 गे फिबम यूनियन होम सेक्रेटरी ना रिव्यू तौख्रे लैंगाक ना थुबा मतमदा मियेंग चंगबियु अमुको खुंजा सिंगदा तंगदु लैताना लैनबा पाउजल पीख्रे TNL हुयन लानपाउ कोचिंग क्लास अमदी लनाई ट्यूशन पांगथोकपा मार्च 18 फाउब थिंजिनख्रे इंडिया दा कोरोना वायरस नसियन खिबा मियोय अहुम सुरे अपुनबा केस मसिंग चामगा निफुनिथोय यौरे चीफ मिनिस्टर ना कोइरेंगई एयरफील्ड गी फिबम येंगसिनख्रे मणिपुर वावन सिंगदा ILP इश्यू तौबा लेफलगने चीफ मिनिस्टर इरांग नेम थख्रे मोबाइल इंटरनेट थिंगलंबदु लौथोख्रे लमगी चयेनबा लैंगाकना थुबदा लोइसिनगदबनी सना लैबाक अमुक्ता थोखिद्रिबा थौदोक अमा ओइना इरिल तुरेल गी इसिंग कंख्रे टैंकर ना इसिंग येनगनी हाइना हाउस ता पीखिबा थाजबा थबक तो ओंथोक्ट्रे कोविड-19 मणिपुर चंगनबगी ILP पास पीबा थिंग्रे इंडिया दा मियोय अहुम सीख्रे अनाबगी मसिंग चामगा निफुमाथोय सुख्रे कामजोंगी इरांग नेम थख्रे खुंजा चनिपान हेना अवाबा मायोक नहौरे US ना कोरोना वायरस वैक्सीन मियोयबदा चांगेन तौख्रे Naharol gi thodang Chief Minister na Army laisiliba koirengai all airfield gi fibam yengsinkhre coronavirus ki yengra ILP issue tawa thingjinkre chasada masung sampui village thokiba irang yasinaba purakre kangluk ki irang nate vap tanadabadagi thokibani TNL coronavirus laina ga mari lainana jail gi bondi sing screening tokre US cha ahanba oina novel coronavirus vaccine trial hokre chasad khulgi thodok MNPF na akan momong da condemn tokle ECL Express ILP Ganova permit thingle Kamjongi irang lehendre Koirengai digi military lautoklagani Honrei Khui Kasung Mirep che lautoklaroi NPF ki proposer oiruba Congress MLA Singh party ni sauri IM gi Naga Republic Day pangthoklaroi Pripak ama fare Cherauba numita miyam na cherau ching ka ba thingle TUC Kangluk ki wakal thadoksi nungsi chana nahiminase Kokomi Iraibak Manipur da COVID-19 sandorakpa thingnaba khongthang oina Manipur leingakna khudaktagi ILP pass people leple Chief Minister Sampuy amasung chasad khunja singgi irang nem thakre kangluk ki irang oina puthoknaba sinbiganu Health and Wellness Center Bisnupur da wakan famkre Aroi bada maru paw mukanna Supreme Court की राय अमना मिनिस्टर थौनावजम श्याम कुमार मिनिस्टर ओइबदगी सीज तौख्रे अमदे मणिपुर लेजिस्लेटिव असेंबली दा चंगबदा थिंग थमख्रे मतम कोइना लंबी सेमजन बा लोइसिंदबदगी खुराई टेंसेट लंबी थिंगदुना खोंजन जंगसनख्रे MLA Kunithoi ki matangda Bengaluru hotel mamangda khongjang changsin kiba Congress ki leader Devvijay Singh police na changhan khidre
amadi police custody da thamjankhre Hausuki wenadi matang asida Manipuri Paulo Shinjare, Paumiyeng tabiri ba mayam punumakpu ASHAPRIYA namukana kurumjari.